ꯅꯤꯡꯊꯧꯒꯤ ꯄꯣꯁꯇꯒꯤ ꯂꯧꯈꯠꯆꯔꯛꯀꯦ ꯉꯁꯤ ꯅꯨꯡꯊꯤꯜ ꯄꯨꯡ 12:39 ꯇꯥꯕ ꯑꯗꯨꯋꯥꯏꯗ ꯆꯨꯔꯆꯥꯟꯄꯨꯔꯒꯤ ꯍꯦꯡꯂꯦꯐꯇ ꯅꯣꯡꯃꯩ ꯀꯥꯞꯅꯈ꯭ꯔꯦ ꯄꯥꯎꯒꯤ ꯁꯣꯔꯁꯀꯤ ꯃꯇꯨꯡ ꯏꯟꯅ ꯅꯣꯡꯃꯩ ꯀꯥꯞꯅꯕꯒꯤ ꯊꯧꯗꯣꯛ ꯑꯗꯨ ꯈꯣꯝꯅꯣꯝ ꯑꯃꯗꯤ ꯈꯥꯎꯄꯤꯖꯥꯡ ꯚꯤꯂꯦꯖ ꯑꯅꯤꯒꯤ ꯃꯔꯛꯇ ꯊꯣꯛꯈꯤꯕꯅꯤ ꯊꯧꯗꯣꯛ ꯑꯗꯨꯒꯤ ꯑꯁꯣꯛ ꯑꯄꯟ ꯃꯤꯄꯨꯟꯒꯤ ꯑꯀꯨꯞꯄ ꯄꯥꯎ ꯍꯧꯖꯤꯛ ꯐꯥꯎꯕꯒꯤ ꯑꯣꯏꯅꯗꯤ ꯐꯪꯗ꯭ꯔꯤ ꯄꯥꯎ ꯄꯤꯔꯛꯂꯤꯕꯁꯤ ꯃꯐꯝ ꯑꯗꯨꯗ ꯂꯩꯕ ꯈꯨꯟꯖꯥꯅꯤ ꯑꯆꯨꯝꯕ ꯄꯥꯎꯅꯤ ꯍꯥꯏꯔꯤ ꯀꯨꯀꯤꯁꯤꯡ ꯑꯦꯂꯔꯠ ꯑꯣꯏꯅ ꯂꯩꯅꯅꯕ ꯏꯃꯔꯖꯦꯟꯁꯤ ꯃꯦꯁꯦꯖꯅꯤ ꯀ꯭ꯋꯥꯀꯩꯊꯦꯜ 360 ꯑꯞꯗꯦꯠꯇꯒꯤ ꯂꯧꯈꯠꯆꯔꯛꯀꯦ ꯉꯔꯥꯡ ꯅꯨꯃꯤꯗꯥꯡꯋꯥꯏꯗ ꯁꯥꯟꯁꯇꯦꯠ ꯀꯨꯠꯀꯥꯏ ꯇꯥꯎꯟꯁꯤꯞ ꯔꯣꯝꯗ ꯒꯣꯜ ꯃꯥꯏꯅꯔꯁꯤꯡꯅ ꯌꯥꯅꯤꯡꯗꯕ ꯐꯣꯡꯗꯣꯛꯄꯒꯤ ꯔꯦꯂꯤ ꯆꯠꯄꯗ MNDAA ꯀꯥꯞꯄꯗꯒꯤ ꯃꯤ 6 ꯁꯤꯔꯦ ꯑꯁꯤꯕꯗ KIAꯒꯤ ꯃꯤ 2ꯁꯨ ꯌꯥꯎꯔꯤ ꯑꯁꯤꯕ ꯍꯛꯆꯥꯡꯁꯤꯡ ꯑꯗꯨ MNDAAꯒꯤ ꯑꯣꯐꯤꯁꯇ ꯊꯤꯟꯖꯜꯕꯗꯒꯤ ꯏꯔꯥꯡ ꯊꯣꯛꯈ꯭ꯔꯦ KIAꯅ ꯈꯨꯠ ꯍꯜꯂꯛꯀꯗ꯭ꯔꯥ ꯆꯤꯡꯅꯔꯤ ꯉꯔꯥꯡ ꯅꯨꯡꯗꯥꯡ ꯄꯣꯁꯠ ꯇꯧꯕꯗꯨꯗꯤ ꯄꯥꯎ ꯃꯃꯨꯠ ꯇꯥꯅ ꯈꯪꯗꯅ ꯄꯥꯎ ꯃꯔꯤꯛ ꯆꯨꯝꯅ ꯇꯝꯗꯕꯒꯤ ꯑꯃꯨꯛ ꯍꯟꯅ ꯄꯥꯎ ꯃꯔꯤꯛ ꯆꯨꯝꯅ ꯄꯣꯁꯠ ꯇꯧꯔꯛꯄꯅꯤ ꯅꯨꯄꯤ ꯃꯆꯥꯗ ꯀꯥꯔꯟ ꯇꯥꯔꯨꯕ CRPF ꯖꯋꯥꯟ ꯖꯦꯜ ꯌꯧꯈ꯭ꯔꯦ ꯆꯍꯤ ꯁꯨꯗ꯭ꯔꯤꯕꯤ ꯅꯨꯄꯤꯗ ꯀꯥꯔꯟ ꯇꯥꯔꯨꯕꯅꯤ ꯍꯥꯏꯕ 109 ꯁꯨꯕ CRPF ꯕꯇꯥꯂꯤꯌꯟꯒꯤ ꯗ꯭ꯔꯥꯏꯚꯔ ꯑꯣꯏꯕ ꯀꯟꯁꯇꯦꯕꯜ ꯑꯃ ꯉꯁꯤ ꯏꯝꯐꯥꯜ ꯋꯦꯁꯀꯤ ꯁ꯭ꯄꯦꯁꯤꯌꯦꯜ ꯖꯁ ꯄꯣꯛꯁꯣꯅ ꯖꯨꯗꯤꯁꯤꯌꯦꯜ ꯀꯁꯇꯗꯤ ꯄꯤꯗꯨꯅ ꯖꯦꯜꯗ ꯊꯥꯖꯤꯟꯈ꯭ꯔꯦ ꯖꯦꯜꯗ ꯊꯥꯖꯤꯟꯈ꯭ꯔꯕ CRPFꯀꯤ ꯄꯔꯁꯅꯦꯜ ꯑꯗꯨꯗꯤ ꯐꯥꯔꯨꯛ ꯑꯕꯗꯨꯜꯂꯥꯍ 35 ꯑꯄꯣꯛꯄ ꯑꯣꯃꯥꯟ ꯒꯥꯅꯤ ꯀꯧꯏ ꯑꯁꯥꯝꯒꯤ ꯕꯔꯕꯦꯇꯥꯒꯤꯅꯤ ꯍꯥꯏꯔꯤ ꯃꯍꯥꯛ ꯉꯁꯤ ꯏꯝꯐꯥꯜ ꯋꯦꯁꯀꯤ ꯋꯨꯃꯦꯟ ꯄꯨꯂꯤꯁꯀꯤ ꯀꯥꯡꯕꯨ ꯑꯃꯅ ꯀꯣꯔꯠꯇ ꯄꯨꯊꯣꯔꯛꯈꯤꯕꯅꯤ ꯀꯣꯔꯠꯅ ꯃꯥꯏꯀꯩ ꯑꯅꯤꯃꯛꯀꯤ ꯋꯥꯐꯝꯁꯤꯡ ꯇꯥꯔꯕ ꯃꯇꯨꯡꯗ ꯃꯍꯥꯛꯄꯨ ꯊꯥ ꯑꯁꯤꯒꯤ 18 ꯐꯥꯎꯕ ꯖꯨꯗꯤꯁꯤꯌꯦꯜ ꯀꯁꯇꯗꯤꯗ ꯊꯝꯕꯒꯤ ꯑꯌꯥꯕ ꯄꯤꯈꯤꯕꯒ ꯂꯣꯏꯅꯅ ꯖꯦꯜꯗ ꯊꯥꯖꯤꯟꯈꯤꯕꯅꯤ ꯄꯨꯂꯤꯁꯇ ꯋꯥꯀꯠꯂꯛꯈꯤꯕ ꯋꯥꯀꯠ ꯑꯃꯒꯤ ꯃꯇꯨꯡ ꯏꯟꯅ ꯃꯃꯥꯡ ꯆꯍꯤꯒꯤ ꯗꯤꯁꯦꯝꯕꯔ ꯊꯥꯗ ꯅꯨꯄꯤ ꯃꯆꯥ ꯑꯁꯤꯅ ꯁ꯭ꯇꯗꯤ ꯃꯦꯇꯔꯤꯌꯦꯜ ꯈꯔ ꯄ꯭ꯔꯤꯟꯠ ꯑꯥꯎꯠ ꯇꯧꯔꯨꯔꯒ ꯍꯜꯂꯛꯄꯗ CRPFꯀꯤ ꯒꯦꯠ ꯃꯄꯥ ꯌꯧꯔꯛꯄꯗ ꯐꯥꯔꯨꯛꯅ ꯅꯨꯄꯤ ꯃꯆꯥ ꯑꯁꯤꯕꯨ ꯃꯅꯤꯡꯂꯣꯝꯗꯒꯤ ꯀꯣꯟꯁꯤꯟꯗꯨꯅ ꯅꯨꯄꯤ ꯑꯣꯏꯕꯤꯒꯤ ꯏꯀꯥꯏ ꯈꯨꯝꯅꯕ ꯃꯥꯡꯍꯟꯅꯕ ꯍꯣꯠꯅꯔꯛꯈꯤ ꯑꯃꯗꯤ ꯅꯨꯄꯤ ꯃꯆꯥ ꯑꯁꯤꯒꯤ ꯍꯛꯆꯥꯡꯗ ꯄꯥꯝꯗꯕ ꯇꯧꯍꯩꯗꯕ ꯊꯕꯛꯁꯤꯡ CRPFꯀꯤ ꯄꯔꯁꯅꯦꯜ ꯑꯁꯤꯅ ꯆꯠꯊꯔꯛꯈꯤ ꯍꯥꯏꯔꯤ